If you were coming in the fall, I'd brush the summer by with half a smile and half a spume, as a housewife do a fly. If I could see you in a year, I'd win the months in bowls and put them each in separate drawers until their time befalls. Purna hangat handa chatli living room aduda tapna chatpa natte makhong aduna patap thanglaga yam restless oinani masam khara adusu ipha phai toina makok hotpagi phibamni Sunil na khanglaw laure ko ngawre haibani ai Purna nang kyam kuin chat khidawre Sunil amta ngaiko ai WakhaL amta khanki tawri siang kari tawrage hayo su yade biblayam chui ko Purna chatlambadagi Sunil lomda prap haijile indirect confession am tawrme adubu kari haina no haiba tasingna nungsiba mi se friend oina thamba ngamte adubu oiraroi khanglaba relationship tade oidaba nganglaga friend oishi haina lotsin duna thamne in the same way ai sunga si nangonda friendship ki khut ama tingthoke haibagi mawongdo Sunil kanna noi Purna makok paiduna room duda muk chatpa hoy yare mi amta hangat handa chatpadu lepo haibani Purna lepte mathanta murum sonduna kari no pangang da ngangli Sunil makhata na wangang le yumda na imungi mi mayam na nang luhong na bani haiduna kanna sil nang na somda tawrisiga adubu nang na swaida matha sariba leifam chafam khangdaba sibu khangbi daw mi duna khangbi draga kai kanarige ba khangbi ba do ai pamde khangan basu yade taw ngarang su khutum chai natra kashunade naramaroi makhul dudi phanala pa ai phaudai nang na sikpide olapa os ai WakhaL khanbada yelakanu sune yeloi khallu phul daroi da banangi WakhaL do nakok chakpa makai khallu adubu chak sidi thong sidana khutti aga leiri bai ngonda chara helaliba kaigino asi haina Sunil makhut atek padu thangkatle Purna thawa sadabida magi room da chanki thamoi gi leina da chakhau su yauna ngasidi laikatnaga dauri kuirakle mana heg university asida transfer lakpadagi sarakliba mathasi oja jiten gi yumda dinner invite tawrakpa evening adudagi hauna ngasi phawba subu uraroi khankraba saktam ama asa tawrudraba ihul ama lai woknabagum thengnakhibani numit adudagi adum heloina chenbagum pukning WakhaL amada tarang amada men man tadraba sangsar amada numit adu ningsingle park leiriba adomgi lambida jiten ga thengne good evening oza good evening lambi ngawrani haidana okpa thoklaklibani thoklaktrasu yarabani ozana pangwa wabiri nate aikhoi gi lambi se asomda sewage ki construction ama tawri aduna koithok question khara chatpa asi haina lakmine jitenna lambi da hai oza ai gi janupi ama lei haibado ahoi hai oza na hai khara loina bi noina ha masin ngaktani aikhoi ga di dal khara chana phatre jiten gi wadu da Purna noi jiten suma kha tare haifam thoktaba wani aina hairisi adubu ojagi mafam da kana natte khalaga mai kallabani ikai khangdrabani ai kari wano da ozadi hojikta kalikoina punbagi wani aigi takbi tambirakpa oza oina hominarakleni kaidawi haigi amana ama yengnaba tabani khangdre tawrisi ichado maraibaksu thiri adudagi hendoktanane mi loinaba shu haite socialize toba khara wal magi guide tuga ai hakli tamare yene oza dunadi aigi angangni haibagi mai yengduna sum leibadawna taw ado kayam kuina leini nongma saunaraklabadi kamdoba sini aina kiribase saunaraktringai magi research work ase sachat loihankhiba pami hoi oza aina kari mateng toba ngamba ai yengagi
Wari sana sana apartment yorakle. Thong hangduna changbaga Jiten na machanupi kauthoi. Purna su karishu khandana magi ojagi machani hairibasiga unadobagi ngaiduna le. Thokle e nupi macha ado kitchen room dagi hobe hobe. Makhut namana masam semladuna. Kuina u khitraba mai thongdo. Mabu ubada chatlamba lepki. Purna di mangat chap manaki. Magi mitna mitrang sanaduna mabu ngauhalabra haina su khanki. Second khara adumna leiruraga kona thangda leiriba mayam adugi mamangda magi thamogi ihol adu lotseladuna maithongda momon minuk ama tamki. Angakpagi matung warobagi saklon ama. Thoibibu ubada warobagi ithak ipom ama. Maithongda karishu uttana handshake amagidama khut tingthoi lamlanba amago. Amuksu halakpagi lambelda hai sira haigum sira haibagi WakhaL sina pik thankiban. Kona thangda thoibina mabu yambung haina kaurakpa mikupto magi punsida normal haiba wahai khudingmak mangkiba mikup oikre. Ningai tauninglei khatnaba hauninglei. Themjinba wahai pamlei. Mangonda koitan tanaba shu khauranglei. Kayada luribano. Phamungda mathanta taduna leiringai Sunil thong hangduna changlei aduga hai. Thoglo chak chasi. Sunil, aibu korkano. Yam sonna pangal yaudraba mi amagi khonjel da khumlei purna. Sunil amukka suhai. Loiredana aigi marupse. Kem khaluranu si. Ai hainabigi nangi angangdo. Yanaba hainabigi ba. Hainabigano. Aduga main dawrigi. Pura inkhalakpa angang si mangai. Nang sidi. Leave me alone. Sunil prap changsilaktuna makhong nama thangatlaga Purnabu phamungdagi kauthage tawi. Purna su wala ngangdabida kawba nangdringai phat haugattuna thokki. Anido dining room aduda faminari. Chanabadi Sunil na online order tawramle. Vegetable thali ama, non-veg thali ama. Purna spoon duna chaka hawai duga totli. Aduga amuk hukpaga sugadle. Asok yam hautaba. Sibu kumain jani. Thong se diya de. Hozik apang bachabadane. Complain tawarkanu ko. Purna pairamba spoon ado table mathakta tapna thammi. Aduga tumin phamduna laikre. Sunilda ma charo ngaige haibagi mawungda ingit tawrei. Sunil chana wari haurei. Nang bukai shu khandre mawalo de kaini am haikidaine. Aise babam tawre. I'm regretting Sunil. Kaigino ngasi ino wahai singdo hairamliba. Mana ise move on tawba ngamdaba mi moina soidana uramani. Uba natini ngamdribani ne nangido. Ngamba horabani. Adubu kaigino mana ikoi tantanariba. Nangi weird behavior dunani adu phau khangdaba. Ha. Icham chamna udaba kuire kamdauri nungairi brana hangamabadi si thokadro. Kaigi khangdaba sarurinoba. Ngaki wane. Mathang numit ai phajana dum kaunage phajana loinage na khalle. But she appears with a boyfriend. And in front of me, they hugged. And you feel jealous. No, I feel awkward. I had to witness tawgi na lipu basunati. It just happened there. So I continued the act. Adudi jealousy ni. Nade. Nangi reason do yade haiba. Nonsense hoyeba. Kaido haiba no. Drop the egg. Just say you miss her. Madugi tungda lakpadudi nangi laiba. Ngasige dumaina. Hoy, adumaina. Purna tumin ngay haglay. Khali. Tawriba sibu chumlibra. Afaba result purakadawribra. Amuksu khali. Sariba matha mayam siga. Kanaba na karino. Darkar taribra mangonda. Chahi kaya si khangduna lakpa ngamlaga. Numit kharasida. Karigi angawba oliba. Lukreda ko he thamoy. Nang nasanaba lila se. Nungju nungsa changdeda. Nang natawrak paningay se. Mathak makha olida. Thoibi tumba yadraduna living room da thoklaaga
Nikochan pamduna lay. Ngasay Purna na hayramba wahay singdo. Asum kanjiluraga matha saba hengkat lay. Department amatada puna lay minaraga. Nungtigi unadawriba mana adugumba wahayramba. Kamaina react tawgani. Chahi kuire, move on tawnare, karisu khanadre haina khalubani. Magi WakhaL aranba tarabra. Magi Uncle Jitena tharakpa Purnagi contact number aduda changaga fana kuine yengduna le. Text ama thasira thagum sira khanjanaduna. Tharuraga mana yamna henjinba taradra. Thadragana asom charang khoirangna leigadawribra. Loiba nairoidawri WakhaL adusu. Khanba yaba khallaba matung text ama tawi. Can we talk? Deliver tawkhibagi tik tik khotli. Reply ngaina sofa do de hip thai. Karam kanda tum thakrabano khanghaudre. Makeup thoklakpada Nancy na breakfast hemduna leirami. Thoibi haugalakpa ubada wish tawrei. Good morning. Ingdro nang na sofa da tumido ba? Good morning. As ay khanghaudre. Kaidawre? Ngarang tum yadabayro? Asi haina prap haugatli. Phone ado makhada taaduna leiramle laukhatuna yeng. Chinglenbagi text ama magi auntie gi miss call amaga leirami. Purnagi chat mapadudi ngarang mana thakiba message adu kha read su tawramde. Thoibi magi auntie da call back tawi. Horen class halakpada lao pochai khara pige haina hairai. Adudagi chinglenbagi text reply amuk tawi. Washroom changduna irumai tharaga thorakle. Neko gi chanaba thabirikan Nancy Lucian baloiramle. Hobe surek dagi khungup tonglaga hairai. Thoibi ay halamage ko. Aykhoy professor na nga nalao na call darop na yadre. Nang breakfast to asida kupsili sini ko. Bye. Nancy chat kraba matung Thoibi mathanta breakfast tawi. WhatsApp changduna amuk yengi. Purna adumak magi text adu paramde. Online su leiba ude. WakhaL da khalli. Phone paiganda boira jala. Masi university chatnaba loishili thoklakpada khalli. Lambida Purnaga thengnaradi onthokna awkward oinaranida. Adubu haibaga tawbaga thengnare. Metro dagi kumlakpada auto tonglamdaida. Handamukti Purnana bhara punna pibadu thoibi kariso hairakte. Yaningdabasu utlaktre. Adugi mahut auto adu thaukraba matung Purnada onsinduna monna yenglei. Purna su kaidawre haibagi mawongda thoibi de yengi. Sir. Yes. Hayo. Thoibi phone puthoktuna thakriba text adu thangatlaga utli. Kari maramgi padribano haibagi mawongda. Purna madu uraga ngaksinaduna khumi. Oh, nangi text lo. Aidi scam tawba fraud number amani khanba. Kay. Aigi DPS suksauna hapisida. Uncle nasu number exchange tawna hankridudin hamo. Aingona sum oidaba ngangi se kaigino. Ai kaino haifam khangde. Cha thakte hai thaami. Smoking tawde hai tawrami. Smoking tawde hai boiramoida. Palm de hai boiramni. Ngarangi duna kai. Ai bungaw hangano Purna. Purna makhutna pairiba office bag ado lengbande yangkhatli. Aduga makhut ado pocket humjinduna lepi. Mangda leiriba thoibida mamit aniduna munna yeng. WakhaL khara khanbagi mami tai. Nangna egi WakhaL khanda boiradi just ignore me thoibi. Sumaina egi mangda khangningbagi maithongse uttuna lepkanu. Aduna trabadi ngarangi adugumba soiba mayam ama makhadarakpe. Nangsu nangi life ama hingidana. Chumna loinabadi yaroidra. Chumna. Ai mamangi waso hangaroige. Ai buning singde haibagi wadu supusila aroige. Mamangi wa mayamdo sukyaw yawdan. Pai, adusu. Thoibi ni tabagi nungsa sor ama hontoi. Masada ifon fungat lambado kharap habagum tawri. Tanjado da jinglem balai. Thoibi oja amaga wari sarambado da hek jangsin bayada nakal da kitang handok tuna lepi. Purna makhatai. Pare. Help darkar layer de haro. Contact me anytime. Thank you.
Anidu thanamlaga Purna department building manung changkhre. Chinglembasu nakalda leplambado Purna changkhibaga nokmi Thoibi da onsilei. Lao, kaida nom phamusi. Kaino, ai class yaudoini. Noi professor do ngasi absent oiri. Class cancel. Karam kanda hairiba aduna nangna kamain khangiba. Pau aina hana tai. Pau lofam yam leiye. Stalker type ta. Stalker soige nangi hagdak ta. Os, so cringe. Lao se chase. Nangbu seminar loibaga date tawshi haikidaine. Adu plan tawrusi. Thoibi tande mande chinglembagi tung inai. Ma khangtan tan thakre. Department tagi hendok ningdaba ihol ama sagat laklabani. Adubu mangda chetliba mabuk harauriba nupa asi. Ma thamoi thugai ningde. Magi nungairaba mood asi manghaningde. Adugi mai thongda minok ama tami. Chinglembagi dama. Handaki ningtham pantha asi. Hene ingbagum mahausaga manadabagum phauhallari. University gi chawraba lamjawda napu machugi unana nongmagi masing yamna kienba hengalakli. Ayuk anganbada leichilna pungmamni. Thengna thoklakpa korugi mangalna machit makai oina atiyada uba phangba numit adudi mamal yamlaba mikupni. Christmas mamang numit kharani watlingaidagi winter break piba hore. Ingba henmanbagi school, college, university loina suti thaba matangni. Nensina vacation se trip ama chatsi hai. Adubu thoibina yade. Thabak yamna lei haiduna plan reject tore. Nensi di koiba langba pamba min. Yamna tangna fangba vacation ado ma lemna manghaningde. Magi boyfriend ga haunaduna koiba chatpagi plan sili. Nong nini aduda luggage pack tawi, boots, long coat, fur jacket. Thoibigi room da amuk changlaktuna mana set payaba kari yawi yengle. Side bag phazaba ama puduna thoke. Tauriba mayamdo Thoibi yenglaga kanna noi. Asumna Nancy chatkraba matung makhoigi apartment adu ihang hanghaure. Chinglembana ma lake haiduna phagi hek tawi. Thoibi na thina ngangle. Nongma evening ama Thoibi magi hodong adu yamna thina vomit tawi. Pakhatladuna ved amada yengnabagi damak nekogi carry basket aduda haplaga puthore. Lambida adumna yanduna purakpadudadi Thoibi khara ware. Achauba hodongni weight sule 5 kg muk lumbani. Basket aduga kariga ma lambida matek thamduna ngaihak lepi. Chinglembada call tawsira khanna phone puthoklingai Purnaga thengnai. Kaidore neko se amna vomit tawre. Veta pubani. Kada yengi. Asi haiduna Purna basket adugi nakalda ningkhang phamthare. Thoibi shunon thaduna basket adu hangtoi. Nekogi mamit anido tatu Purna de yenglei. Masa nungai tabagi imon sumon thare. Purna makhutna tapna nanbi Nekogi makokta. Aduga hai. Neko jan. Warabu nangbo. Asi haina Laukhatuna pamkhatli. Famlambadagi lepkhatlakli. Nekobu nungshina pambiraduna ngaihak nanbiraga Thoibida onsilei. Kiam labke? Yamna di labde 500 meters mo. Law. Asi haina chakhatpa haukre. Thoibi basket adu paikhatlaga prap chenkhatuna inare. Aduga lambi tai. Vet yobaga phasana check up tawre. Kari chai haidana hangi. Mana chaba dry amadi wet food ki brand maming do hai. Doctor aduna chanaba sinto maga chanadre haina haire. Asumna naribadu yenglaba matung amuk hanminarakle. Purna nekobu pamduna chatpadu uraga Thoibi ningsingle. Purna si hui hodong yamna luna tawba nupani. Nongma yoko hamada leiringai mangonda thawai wana wariyama likhi. Thoibi nungsiba se makhal yamdra. Ichilinaw nungsiba, ima ipa nungsiba, marup mapang nungsiba. Yamdra. Masigi marakta jiba panba makhoiba nungsiba sisu amani. Aigine, hodong ama leiram. Aina yam luna tawba. Aigi phamungda kaaduna tumgani. Aina lairik paabada masu yaugani. Aina university dagi halakpa mana ngaiduna leiramgani.
ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯃꯣꯃꯦꯟꯠ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯌꯥꯎꯗꯨꯅ ꯂꯩ ꯃꯥꯅ. ꯃꯃꯤꯡ ꯀꯩ ꯀꯧꯋꯦ? ꯁꯀꯨꯔꯥ ꯀꯧꯋꯦ. ꯀꯂꯔꯕꯨꯗꯤ ꯑꯣꯔꯦꯟꯖꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯁ꯭ꯄ꯭ꯔꯤꯡꯒꯨꯝꯅ ꯏꯅꯧ ꯅꯧꯅ ꯂꯥꯛꯈꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯀꯨꯔꯥ ꯀꯧꯈꯤꯕꯅꯤ. ꯑꯣ, ꯃꯁꯛ ꯌꯥꯝ ꯐꯖꯩ. Prettiest lady in my life. ꯊꯣꯏꯕꯤ ꯅꯣꯛꯅꯤꯡꯉꯤ. ꯄꯨꯔꯅꯒꯤ ꯋꯥꯗꯨꯗ ꯄꯨꯔꯅꯁꯨ ꯅꯣꯛꯏ. ꯑꯗꯨꯕꯨ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ. ꯅꯣꯛꯂꯤꯕ ꯑꯗꯨ ꯂꯦꯞꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯅꯣꯡꯃ ꯑꯩꯅ ꯆꯠꯇ꯭ꯔꯁꯨ ꯌꯥꯕ ꯊꯕꯛ ꯑꯃ ꯆꯠꯂꯤ. ꯁꯀꯨꯔꯥꯗꯣ ꯅꯥꯔꯒ ꯂꯩꯕꯅꯤ. ꯑꯩꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯊꯣꯛꯂꯤꯕꯗꯣ. ꯑꯩꯅ ꯍꯜꯂꯛꯄꯗꯗꯤ ꯃꯥꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯃꯤ. ꯊꯣꯡꯖꯤꯟꯗ ꯃꯊꯟꯇ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯕ ꯖꯥꯠꯅꯤ. ꯑꯁꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯣꯟꯊꯈ꯭ꯔꯦ. ꯀꯞꯅꯤꯡꯂꯛꯄꯒꯨꯝ ꯇꯧꯏ. ꯑꯗꯨꯕꯨ ꯍꯩꯁꯤꯡꯅ ꯐꯥꯖꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯥꯅ ꯌꯨꯝꯗ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯌꯣꯛꯂꯝꯕ ꯍꯧꯗꯣꯡ. ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯂꯩꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯄ. ꯃꯤꯀꯨꯞ ꯑꯗꯨ ꯑꯋꯥꯕꯒꯤ ꯃꯆꯨꯅ ꯃꯥꯏꯀꯩ ꯄꯨꯝꯕ ꯃꯝꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ. ꯊꯃꯣꯏꯗ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯅꯟꯗꯨꯅ ꯊꯝꯈ꯭ꯔꯦ. ꯊꯣꯏꯕꯤ ꯆꯠꯅ ꯆꯠꯅ ꯄꯨꯔꯅꯗ ꯑꯁꯨꯝ ꯌꯦꯡ ꯈꯜꯂꯤ. ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯃꯥꯡꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯇꯅ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯒꯗꯣꯏꯁꯦ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ? ꯂꯨꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ. If only centuries delayed, I'd count them on my hand, subtracting till my fingers drop into Van Diemen's land. If certain, when this life was out, that yours and mine should be, I'd toss it yonder like a ring and test eternity. But now, all ignorant of the length of time's uncertain wing, it goads me, like the goblin bee, that will not stead its sting. If you were coming in the fall, I'd brush the summer by